Municipal Council tara nipal amasung Nagar Panchayat nipal gi mikhalda miyoi kayana vote thadanakhe. Housing appointment pau. Municipal Council tara nipal amasung Nagar Panchayat nipal gi mihut khananaba ngasi ayuk pung nipan dagi polling station chamanga marfu taretta vote thadanaba hauke. Pamdaba thodok security na akan ba mawongda ngak senbagi thabak chathaki. Rajnitidol singna mana thagat liba mirep sing mai pakna ba akan ba mawongda honaki. Mikhala sida thodok macha natana ka hena irang thokide. Amaromda Nambol Municipal Council gi mikhalda ahanba oina nupi polling personnel sing sijinakre. Nambol Municipal Council gi manung chanalaiba polling station taragi ward number 10/1 Nambol College at High School amadi ward number 10/2 Nari Kalyan Vidyalaya Nambol Sabal Lekaida nupi polling official manga sijinakhe. State Election Commission na ahanba sanging oina lokalag libag khongthang asigi matangda SDO Nambol oiriba nongmai kapam Ramanandana Istv News da phungdorakpada Sarkar gi official kaya thabak tagi pothakigadaba kaya leiba masina maram oiduna tungda pangthogadoriba mikhal singda election official oinaba thibada awaba kaya leirakadaba adugi khalaga nupi employees singbu ahanba oina electoral process da saruk yahanbani haike. Retired tawdaba tha amani dangariba employees su yawrabani haiba employees jingsi sahi kharagi matong di sikjo shoda retire oi chakhadarba ngatani adana at some point of time akhoi Manipur gi election tarok matam sida akhoi nupa employees thi da soina war kaneba adana masigi problem ji aina khangjabadagi ahan boina Manipur angtang experiment ama oina nupi polling official jingse election duty thajaraga amtang changing tawjabani khoi election duty se khoina appointment je tho batam cha nupa employees sing si maroina hoi ana ye ki kai gi kakpiu khotpiu haiba mayam sa khoi thingjaiba aduna masi haiba nupa employees singa anouba inot amaga pinanaba haidi nupi bok thai nupa khoi kai gi kaknaba haigi dono haiba sigi message ama joina pijaning badagi tawjabali Mayam khandam duna yengbi ba ngasi state election commissioner paikhaliba nupi polling personnel sing deploy tawduna seasonary basi ahan ba tangkak amu oina mai paklabadi state election commission gi asigumba municipal council election asidagi hawduna yamna chawa history oiba adumlaba symbol amu oina lehorgani haiba famasini camera person kisangal oina na paudam jariba norenengombam Istv News. Chief Minister yauna Minister MLA kayana Imphal bo Green City ama Ohenna bagi pandamda Imphal City amadi masigi akoibada lambi gi ngak yetta u pambi kaya thakiba adu hauzik lambi semliba kangbuna u pambi singi makhong yongna koilas thajin badagi u pambi sing sitharakpa yaure masigi matangda ngasi Institute of Bioresource and Sustainable Development ki director Dinabanu Sahuna luchingba kangbu amana North East dagi chingmairong fawbada koilas thariba singna u makhong yongna koilas thajinba yauri bagi phibam yangsinkre Director Dinabanu Sahuna phongdorakpada Pambi singna oxygen marang kaina phanganduna pollution thokpa thingadoriba asibu koilas thariba singna ugi makhong yongna thajilabadi u pambi singasi nongmagi sitharaklagani masida ekoi pumna makna bhap taminaba changi haike. Know what has happened in Delhi? The city is already choked. In China, the city Beijing is already choked, and these trees which are giving us oxygen, and if we kill these trees, it will be disastrous. So my appeal to the people of Manipur is wherever the trees are there, just to leave some space around so that the roots will expand and the trees will be strengthened, so the growth of the tree will be extremely good. Mapan Suba Sector Assam Rifles ki Nipumatoi Suba Assam Rifles na Ukhrul District ki Siruhi Village da veterinary camp ama pangthokre Game aduda sasan kaya hida kapthoki akhanana huisingda anti-rabies vaccine kapthokre haina IZ Assam Rifles South na thadorok pachirol amana khanglakle hauziga tema bem talokjari to be the best. We here at
India gi ahanba national awardee government of India na piba silver dew makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol loktak industry industrial state takiel da contact tobiu break ki matung me mutaram nokchari Manipur Sarkar na lamdam asida tourism industry sakot hannabagi pandamda lupa crore kaya thadaduna sangai festival na chingba thoram kaya pangthoklabasu tourist singi pukning chungchinpham oiriba mafamdi miraiduna thamle lam koibasingna yengninggadaba mahusagi oina leijaraklaba rock garden haina kunjasingna kongnaba fit chanirom wangba nungi laikolama Tamelong district ki Taningjan da leiramba thengnare Saurakna fit chanirom wangba nongmai maru maung manba nung asigi akoibada tongan ba fit cham homfurom wangba fit cham yangkhairom pakpa amadi fit yangkhaidagina fit cham wangba nung makhal kya amasu leiri fit kunrom wangba nung kya di masing thingamdana leiri liangmai lolda asigumba nung sing asibo tongan ba maming thonduna thamnari asigumba nung gi laikol asi Tamelong district headquarter dagi nongsu lomda kilometer marfurom chalaga leiba Taningjan khunda lamdam adungi miyamna ngak senduna thamli Kulasigi chairman TR Ringtheng maina Istv news the phongdorapada nungi laikolasi tourist spot oina sakhang binaba tourist department tamai kendra gi MLA Z ki khonbau newma yauna mari lenaba department sing da chahi omrom gi mamang dagi takna duna lakli sarkar gi maikai dagi thabak oina paikhat badi lairadana khannare haibagi pau phawba ngasi phawba tadri haina pendaba phongdorakli Sarkar na sakhang birabadi khunja singna lam koiba singbu harau tiamna oknanaba sem saduna lei haina phongdorangli nong asi Manipur natraga India rasu masing thiba nong oiba yai haina akhoi khalli aduga hojik si akhoi area gi waina tawsiam area chairman council su chairman conference asida conduct tawraga nong asi mathakta sagai juklap singna tawraga mayam karaga photo sun namduna akhoi tawrabani si akhoi tawsam subdivision gi waina tourist spot si akhoi tanara se haina akhoi leblu bani leblu gomna akhoi memorandum samisu akhoi tawbani Amukogi Vice President W Gonendrona Istv news the phongdorpada tourism chawkhot hanaba honariba sarkar amada lam koiba singna yengpham oigadaba mafam ama saktaklabasu tabidaba si yamna laibak thibani sarkarna wakhal mityeng sanna yenglaga asiguma mafam ama malemgi miyam mamangda puthoknaba honaba phai haike tourism na khoi hingadabani tourism na iran ni haibe lamsida tourism bu thabak oina wonthokdaba taragadi akoina tourism panbiga thoi maramaduna yamna thuba matamda sarkarna miyeng jangbiduna akoina mafam si oiba yagani hana khanjariba mafam sida thuna sembiyo ngasi sema matamda lambi thong sisu semukpaga lonana leijariba khunja sing asisu akoi chapchana hingmina badam nungsi chanan laimina gani haba phunchi thamjari maramaduna yamna thuba matamda kogi tourism ga mari lainaba singna akoi mafam sida tourism se sembiyo haba semukogi saite ki su thamjari Scheduled Tribe Demand Committee na Maitai Singh Scheduled Tribe ki list ta yahongadabani haina sahi ahum long changna khona tuna lakliba asigi matangda Chief Minister Okram Ibobiga committee gi miyoi singa phaminaduna warisana kre committee gi maikai dagi Chief Minister da wafam kaya thamlamne haina committee gi President Y Mohendrana ngasi Manipur Press Club ta pangthokpa pawmi singa unabada phongdokre makna makhata na phongdokibada Maitai Singbu Scheduled Tribe ki list ta yawbada chingi isil inauk singi hak matpani haibasi lana sandokpa wafamni masigi matangda lakliba tang tara taretta mi pham pangthoktuna miyamgi mot logani haiki Top the urban da town the city da kwaidagi lairba state se Manipur ni next da Bihar maramaduna aikogi simple language da haraga lo sangama da lupa la ama pibise mohen la manga tarapi gi hardi yole koyu ajum tawna lamsi thado maga maiteina Manipur haiba magi Bunga je chaskin drama Manipur di lehoni baitai di loro je this is a consider view of the Scheduled Tribe Demand Committee of Manipur asini adna si tokdeba yadaba this is our bounden duty maitai gi tokdeba yadrabane yamna critical hoire adna tangtra ta handaki tangtra de la isida mayam lengaktna karmain tokna baro sarkar da Manipur sarkar da ai gi masi thuna chalandaba yadde ai bagi keno se
ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟꯁꯦ ꯃꯁꯤ ꯁꯖꯦꯁ ꯇꯧꯕꯤꯌꯨ morally support ꯇꯧꯕꯤꯌꯨ physically ꯂꯥꯛꯄꯤꯌꯨ financially ꯗꯥꯟ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ ꯑꯍꯜꯁꯤꯡꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯁꯤ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯁꯔꯒꯝ ꯀꯝ ꯄꯔꯐꯣꯔꯃꯤꯡ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯅꯟ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯤꯡꯒꯔꯁꯤꯡꯒꯤ ꯑꯣꯏꯕ ꯃꯦꯒꯥ ꯃ꯭ꯌꯨꯖꯤꯀꯦꯜ ꯀꯟꯁꯔꯠ ꯑꯃ ꯂꯥꯛꯂꯤꯕ ꯇꯥꯡ 16ꯇ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯜꯝ ꯗꯦꯕꯂꯞꯃꯦꯟꯠ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯁꯔꯒꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯤ ꯅꯦꯇꯥꯆꯟꯗ꯭ꯔꯅ ꯀꯟꯁꯔꯠ ꯑꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗ ꯀꯠꯊꯣꯛꯀꯅꯤ ꯃꯦꯒꯥ ꯏꯚꯦꯟꯠ ꯑꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯅ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯑꯣꯜ ꯑꯦꯖ ꯍꯣꯝꯁꯤꯡꯗ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯍꯥꯏꯈꯤ ꯀꯌꯥ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯑꯍꯟꯁꯤꯡꯗ ꯈꯥꯡꯕ ꯉꯝꯗꯕ ꯊꯃꯣꯏꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯦ ꯑꯩꯈꯣꯏꯗꯤ ꯁꯤꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯜ ꯑꯦꯖ ꯍꯣꯝꯁꯤꯡꯁꯤꯗ ꯂꯩꯔꯛꯄ ꯑꯉꯥꯡꯁꯤꯡꯅ ꯊꯑꯣꯏꯔꯛꯇꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯑꯣꯏꯕꯤꯔꯛꯇ꯭ꯔꯒꯗꯤ ꯁꯃꯥꯖꯅꯗꯤ ꯀꯃꯥꯏꯅ ꯊꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯋꯥꯈꯜꯁꯤꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯑꯣꯜ ꯑꯦꯖ ꯍꯣꯝꯁꯤꯗ ꯆꯠꯂꯁꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥꯒꯤ ꯋꯥꯈꯜ ꯂꯥꯛꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯃꯁꯤ ꯇꯧꯍꯩꯗꯕ ꯑꯃꯗꯤ ꯇꯧꯔꯣꯏꯗꯕ ꯄꯣꯠꯅꯤ ꯃꯃꯥꯡꯉꯩꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯗ꯭ꯔꯕ ꯄꯣꯠꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯈꯔꯗꯒꯤ ꯀꯟꯕ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯃꯣꯏꯅ ꯈꯥꯡꯉꯤꯕ ꯑꯋꯥꯕꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯕ ꯃꯣꯏꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯡꯅ ꯂꯩꯍꯟꯅꯕꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯣꯏꯗ ꯃꯇꯦꯡ ꯄꯥꯡꯖꯕ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯀꯟꯕ ꯑꯩꯈꯣꯏꯒꯤ ꯃꯣꯇꯣ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯊꯝꯖꯔꯤꯕ ꯃꯣꯡꯁꯥꯡꯒꯩꯗ ꯂꯩꯕ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯃꯣꯏꯔꯥꯡꯈꯣꯝꯗ ꯂꯩꯕ ꯃꯤꯁꯦꯜ ꯁ꯭ꯋꯤꯠ ꯇꯦꯝꯄꯇꯦꯁꯟꯒꯤ ꯄ꯭ꯔꯣꯄ꯭राꯏꯇꯔꯅ LED ꯕꯜꯕ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝ ꯀꯌꯥ ꯃꯇꯦꯡ ꯄꯤꯈ꯭ꯔꯦ ꯄ꯭ꯔꯣꯄ꯭राꯏꯇꯔ ꯃꯤꯁꯦꯜ ꯁꯤꯖꯅ ꯑꯍꯜꯁꯤꯡꯒꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯃꯣꯅꯨꯃꯦꯟꯠ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯁꯤꯡ ꯑꯉꯥꯡꯁꯤꯡꯅ ꯌꯦꯡꯍꯟꯅꯕ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔ A.K. ꯃꯤꯔꯥꯕꯥꯏꯅ ꯃꯣꯏꯔꯥꯡ ꯍꯅꯨꯕꯗ ꯂꯩꯕ ꯋꯥꯏꯠ ꯑꯦꯡꯒꯜ ꯁꯣꯁꯤꯌꯦꯜ ꯗꯦꯕꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯣꯐꯤꯁꯇꯒꯤ ꯂꯝꯊꯥꯈ꯭ꯔꯦ ꯗꯦꯕꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯑꯉꯥꯡ 200 ꯆꯨꯔ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯍꯟꯗꯨꯅ ꯃꯐꯝꯁꯤꯡ ꯑꯁꯤ ꯌꯦꯡꯍꯟꯒꯗꯕꯅꯤ ꯂꯝꯊꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ ꯃꯤꯔꯥꯕꯥꯏꯅ ꯑꯉꯥꯡꯁꯤꯡꯕꯨ ꯑꯐꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯍꯧꯗ꯭ꯔꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯅꯤꯡ ꯍꯜꯂꯛꯀꯅꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯆꯍꯤ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯍꯟꯅꯕ ꯑꯃꯗꯤ ꯑꯐꯕ ꯋꯥꯈꯜꯗ ꯆꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯖꯥꯠ ꯕꯤꯖꯥꯠ ꯑꯃꯗꯤ ꯙꯔꯃ ꯈꯥꯏꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯃꯈꯣꯏꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯤꯕ ꯅꯣꯂꯦꯖ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯂꯝꯗꯝ ꯑꯁꯦ ꯑꯅꯧꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯇꯞꯅ ꯑꯩꯈꯣꯏ ꯄꯥꯟꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯃꯣꯠ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯁꯅꯨ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯒꯤ ꯀꯜꯆꯔ ꯁꯥꯒꯠꯇꯨꯅ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯟꯕ ꯑꯃꯁꯨꯡ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯍꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯂꯁꯤ ꯍꯥꯏꯅ ꯃꯩꯇꯩ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯤꯚꯤꯛ ꯑꯦꯛꯁꯟ ꯅꯦꯠꯋꯥꯔꯛ ꯃꯤꯀꯥꯅ ꯈꯪꯍꯜꯂꯛꯂꯤ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯗꯤ ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯔꯥꯟꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯆꯨꯝꯊꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯁꯤ ꯍꯥꯏꯔꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯕꯣꯝ ꯑꯃꯗꯤ ꯒꯟ ꯀꯜꯆꯔ ꯁꯥꯒꯠꯇꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯀꯤꯌꯟ ꯈꯪꯍꯟꯕꯒꯤ ꯃꯍꯨꯠꯇ ꯐꯨꯔꯨꯞꯆꯥ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯐꯨꯔꯨꯞꯀꯤ ꯂꯩꯖꯔꯤꯕ ꯁꯛꯇꯝ ꯀꯟꯖꯅꯕꯒꯤꯗꯃꯛ ꯄꯨꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯍꯟꯅ ꯑꯇꯦꯟꯕ ꯕꯦꯝꯇ ꯂꯧꯖꯔꯤ Manipuri ahanba beautification center mapam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal Panacea Coaching Center New Chakon, the best and the only trusted coaching center in Imphal. Admission open for 10th foundation course class 6 to 10 starts on 14th January. Our toppers of 2015 are 3rd position Victoria Ngangwam, 4th S. Sarmija Anoli, 9th Neha Jain, 11th Francis Kaisam, 19th A. Dayananda, 20th Viswanath, 25th Jates Rojit. Hurry, limited seat.
Coaching Center, Mongsangai Boroi Makong, with a strong faculty featuring well-experienced teachers including former head examiner of BOSEM. Admission open General Foundation course for class 10 BOSEM only. Subject Science, Social Science, Maths, General English, Manipuri. Starting on Thursday 21st January, timing 4:30 to 7:30 p.m. Last date of form submission 15 January. Please contact 98561291010. Breaking matungda mayam amukan na taram nokchari. Handakta yuar hakibagi miyamna awa ana mayok na ringay chirakasida soibam laikai citizen club ki mayada yungba electric pole makongda may kuthorpadagi miyamna mipay narure. Fair service amadi power department ki miyoy sing laktuna yang sinbada short circuit thokpa oiramle. PB cable lamlay na konba kaibi haikak mapaldagi sagolmang phawbagi Istv gi cable wire electric pole hongdok hongjin tawbagi lokthok tuna leibana January tang 13 phawba miyamda yenganba ngamkhira hari haukiba January tang anidagi mapan phawba New Delhi da pangthokiba All India National Level Inter-School gi KG Kuntrataru ki boxing championship ta silver medal fanglaba amasung Jamshedpur da sanakiba power lifting championship ta KG yankai mapan gi kanglupta gold phanglakraba athokpam Will Jackson Maitei okpagi thoram ama ngasi top awang lekai da pangthokre thoram aduda club ki president Sukumar Yauna miyoy kya na saruk yakhe handak yuara haba aduna amang ata thokan khraba lamlong kaithel gi matang da mifam pangthoktuna warip kaya lokre warip singi manungda athuba matamda kaithel gi sang sidokpa kaithel asi nauna sabada ahenba lam darka leirabasu marileinaba singa tanaraga hena phaba oithokpa yaba thabak paikhatpa lamlong kaithel gi sakot thorang gi thabak sing lamlong kaithel development committee da sinaba haina yanakre haudik maroi pa amu municipal council taranipal amasung nagar panchayat nipal gi mikal da miyoy kyana bot thadanakhe Istv paumien tabir basing bo mukahna khurumjari